अहानबदा मरु ओइबा पाउ पिजरी Assam की लखीपुर डिस्ट्रिक्ट इसिंग इचाउ मायोक नरिबसिंगी दमक चीफ मिनिस्टर एन बिरेना रिलीफ मटेरियल अमदी SDRF पर्सनल सिंग लमठाखरे अमदी मणिपुर की मफम कयादसु अगनिपत की मायोकता कांग्रेस न सिंजुना वाकत मिफम फमखरे कुरुमजरी Wani TV na pizabat nung tilgi Manipuri pau minyang tabiri basingbu Jennifer Sarmana taram nokjari. Hausik pau sandok na pizari. Assam da ising ichaw na maram oiraga miyoy kaya awa anata duna layriba maru oina Lakhipur district ki mafam singda layba miyoy singda khara da oira basu mateng oina bahayuna ngasi Manipur ki chief minister nong thombam biren na kanglagi nong chup thongdagi crore amarom gi relief material yawba truck ahum amadi ising ichaw da mateng pangna ba SDRF ki personal nifu Assam gi damak lamthakre lamthabagi thorom aduda chief minister na phongdokibada ngasi Assam da ising ichawna awa ana mayok nariba asida yumlo na state ama oina makhoi gi waraba matam asida kharadang oira basu mateng oina bahajuna khongthang asi lokhatpani haina phongdokhi aduna agare ma situation se as an agro as a friend aduga koi India ki citizen amadani ana hariba moina yam sathina waba matam se koi miyo gamagi friend is in koi ni tretabo adugi photo data magi yam waba matam se koi kitang wors mating pa mo ngamra haibadani koi tawani Nakal amaromda SDRF minister awangbo new mine phongdokibada Assam da ising ichaw na maram oiraga miyoy kaya gi punsi temsing nakiba lan thum kaya mang takliba asi yumlo nariba state ama oina yamna nungaite amadi makhoi gi damak mateng pangna bahajuna ngasi relief material sing asi Assam gi Lakhipur da thana photna bani amadi matung da su pangba ya ba mateng panggani haina phongdokhi Assam da ndak ising ichaw gi pau ta bakanda koyam nungai property mangba aduga life loss miyam sa dumaina tabu lodna koisu neighboring state wena akoi krigum mateng khra akoi ye concern le habage akoi ye concern ul koina ngasi metro ha oidiba miyoy kaya Agnipat scheme gi makhada chahi mari gi oina recruitment tawgani haina lakthokiba adubu yaningdaba phongdokpa oina Manipur da su ngasi tongan ba mafam kaya da santi oina satyagraha gi wakat mifam famkre masigi manung chana wabagai block congress committee na wabagai gi ex MLA IMD Fajur Rahim gi luching makhada wabagai block congress na sinjuna satyagraha gi wakat mifam ama pangthokre ngasi gi wakat mifam aduda MPCC gi working president A Rahman Chesaba Kakching District Congress Committee ki President Sadam Chesam, President Wabagai Youth Congress Committee Amadi, Wabagai Block Mahila Congress Committee ki President Laima Sagol Sem Susarukyaki. Masiga Mari Lengina Taubung Ko Awang Lekai Desu PCC ki member Kumari Akoy Jam Mirabai gi Luching Makhada, Patsoi Block Congress Committee na Sinjuna Pangthokre Lunina, Churachandpur Block Congress Committee, Lilong Block Congress Committee Amadi, Ketrigao Block Congress Committee na Su Wakan Mifam Singh Pamki. Clean Manipur, Healthy Manipur haiba wakhalonda Centra Tourist Rota Lamtu Sengbaga Loinana Ujara Singh Thakre. Swachh Bharat Abhiyan BJP Manipur Pradesh na sinkiba thorom adugi mangoinana BJP Manipur Pradesh ke President A Sardar Devi na phongdokibada aikhoina amot papot ama tarambada khundopagi hainabi thamsi natraga hundokadoriba pot adu khawda haplaga puduna chatpagi hainabi thamsi haikhe. Tungda BJP ki National Secretary yauna thangda AC MLA T Robindro LDA ki Chairman M Asni Kumar ex MLA M Prithviraj amadi atai BJP ki luchingba kaya ga loinana lam sengdoklaba tungda Ujara Singh Thaki Tourist sing na laklaga chairaba amot pasing hapnaba achoba dustbin su boat house ki thomi singda sinaki masigi tungda INA moirang da chatuna Netaji ki mitam da laika laba tungda slogan kaya su lauki ai koi ingai ikai ingai leite
masi punamak aikoi kauthok oisi pi by school yangang singda nasai koi ex MLA Prithviraj na thambigi ba aikoi na chari ba poto langthopam laitaga su furi kauda hapchalaga purak se aibase ai pi ba amang generation singda koi na masi training pi si aduga loina na at least aina lokhat pa ikai ba taraga su hundok pa se ai isa makna mapam chadana hundok pa sidi toksi hai ba masigi apil se masi tawjaraga aikoi luna na lemina si haidana Wakalon manaba apunba wama kanglay pakna lamdam sigi miyamda maru oina ani thokpa pamba amadi masagi takhanba miyoi singda tangai fadana wafam asi fongdok hogdaba yadabagi fongdok hobani madudi Manipur lengak na yaduna geje te fong kraba mayek kuntaret asi lising ani taruk tagi lamdam sigi mahai tampham sang singda tamba hokiduna Hauzik emegi thak yokrabani masida kanagumba kharana social electronic amadi print media singda lamdam sigi mahairoi singda la na pukinaba wafam kaya fongdorak liba asi atuba matamda miyam gi yenglaga handok pinaba haizari makhata na asum yelaklabadi wama kanglai pakna fathaba ngambagi thongna adu hendokrabadi madude thorakpa afafatagi mahai masa masana pujagadabani Hauzik lol mayek nungsiba saduna pauche singda fongdorak liba singna khangjin bigadabadi ngasi makchatna riba mayek kuntaret asi chatna na bahona bada lamdam sigi miyoi kaya amana police ki chaifuda soinaiba kaya yauduna fanglakhiba amadi chatna khibani haibasi adom gi koktuda miku matang oirabasu khantabiu loinina wama kanglai pakna Manipur lol mitai lol asi classical language chanana ba kan honari habasi su khangjin biu masigi matangda lamdam sigi masak naidaba ining thau leisem basana jawba MP Rajya Sabha na kayarak parliament Manipuri lol mitai lol asi classical language chanaba amadi India gi paisada mayek yaho na ba kan nataknari masida wama kanglai pakna su chawna sagotuna lakli adubu kanagumba kharana ayet papi na bahona rokliba asi makhata na tawbidina ba hajari loinina adom gi icha isu sing maitai lol gi lairik tambada karamba mayekte tambage habadu mikup amatang oirabasu ningsing biu loinina adom na thongna leirabadi media da lawbagi mahutta Manipur lengak na yaduna chatna kraba mayek asi thingna ba hotna biu matam aduda wama kanglai pakna kari saklon lawrakpage habadu amuk yengminasi haina wama kanglai paki secretary publicity and debeshur maitaina thadorapa serol asda pali Paugi manak thatna aten babre amatang lawminasi Itaw ko daw nang wakay nunguay to lady. Kumay nunguay dino. Sige tha jida ni ne he ga koi no pineapple festival yengi do itaw sa hi ani sure ni ne pen daming na maram mo ga yai khoki base. Yeng phang dra bani ne. Na pau am ta dri bo. Kari pau no. Ala koi no palam phai da pineapple festival sene ne kan ta em ta de. Hatuk silu dira. Handak sei silu dine taw nga suboi na hai sai ni lepre da na. Aseng bai tra tre suboi ga dong ne wa. Taw nga suboi na handak pineapple festival idang pang tho ne wa. As Sini na mayam 2007 nagi lep manai dira ngasi fawa sa tharap tuna lagi ba sahi ani lep dru matungda hatak di sutu da trawa suboina lagliba July gi date 1 dagina date 5 fawa thambanu market complex poropat lamkhai andru kendra da pangthuk saragani lamdam asigi state fruit ama oiriba kihom asibu yokhatpa amadi pothok asibu pothok liba lawmi simbu puning thogat poina 2007 digi howduna ngasi fawba pangthorakli pineapple festival asibu iramdam asida lebiriba kangai chap namakna saru yabinaba haizari aduga festival asi howbadagina loiba fawba cultural program amadi isai nomagi thoram singsu pangthok jagani tarurak suba state level pineapple queen Mahausagum handaksu pangthokani pangthok seriba sigi maru eba pandamdi ki hom thajariba akhoi farmer singa sida khoina alternative arrangement ama haita akhoi magi khara magi hingnana bagi lambi ama oinana ba khoina magi sarkar gi maikai dagi hanasu funding khara khoina magi khoina piduna lagli ado masisu makhata na pinana ba haidana khoina khona jabani aduna ki hom thajariba singa sibu pungning thagopi boina Manipur gi praja mayamna pineapple festival si yengba lakpiu amasung saruk yabiu haidana mayang phumna khumjari ado akhoi gi katang na chatlaga tawdi yaroi aduna mayamzu pineapple festival se yengba lakpiu hantakti yam nuai gine habse thajaba lai
mayamsu sungsoi thoidana lakpiu. ꯑꯩꯈꯣꯏꯁꯨ ꯉꯥꯏꯖꯔꯝꯒꯦ. Break matung taram nokjari makata ba pau pizari. Iramdam kanglaipak asi India gi state pumbana sports ki powerhouse ni haina khangnaduna lakli. Adubu laibak yamna thibadi lamdam asigi wusu masana asi masa masagi yengduna matam sangna chahi kuntramo association asigi manungda sayet na bakaya leibadagi wusu sanaroi singi matam gi kudong jaba kaya manghanduna lakpada natana wathok asi mapan thoklaktuna leibak ki oiba achoba wathok ama oirakli. Matang asida wusu sanaroi singi damak matam sangna ipsana yengsinduna lakhi masida wusu association na cooperative register da chahi gi oiba association amana tawfam thokpa update sing amata tawram dabana maram oiraga association asik mami samlam laba association asik marumda mioi ama anina chayet namba kaya se thokanduna lairamki ipsa ga punak famina duna khanaraba matungda ipsa gi head office da hawkiba lising anitara mapal gi august kunmari da ad hoc committee ama semduna thabak tawrakhi wusu federation of india amadi mari leinaba singda che thaduna ipsa na manipur government gi amadi federation gi observer fawa kauduna trial selection kaya pangthokduna wusu sanaroi singi punsi ngak senduna lakli Cherak sida masagi oizaba tiba mioi ama anina kuraki ina lai saduna sanaroi kaya gi punsi mang naba leptana silakhi hena laibak tibadi cooperative register department asu court ki wafam amata yauduna opportunities ta matyang pangba manba mawung da chatharokli ba basic yaudaba napak tana basiliba election mawung asi sanaroi ki damak yenglaga khanta ningi anek paman bakharana media gi mangda press mitna chingba togduna media gi khuthangda leibak miyamda lana pau sandorakpa leptri wusu sanaroi singi damak loop ahum ipsa amuku amadi UCM ga punna ipsa head office da famina duna wathok asi athuba matamda lochinduna lakliba julai gi tang mapal dagi taramanga fawba himachal pradesh da pangthokadoriba kunithoi suba sub junior national wusu championship ki trial selection lakliba julai gi tang anida khuman lampak ki wusu training hall da pangthokadoriba asi nangnanaba tung koina sayet aba leitaba amata oiba wusu association ki President Secretary Yauna Maru Oiba Thomi Singpum Namak Manipur Press Club Major Kulda Ayuki Pung Tarama Thoitaba Matamda Wusu Committee Assistant Bada Sanaroi Singa Mari Leinaba Lengaki Loishangi Mihut Singsu Lakpiduna Saruk Yabiu Haina Lup Ahum Asina Thadorapa Serol Asna Palli Mipum Kuding Hakjang Fana Ana Ayek Yauhundana Leinabagi Pandamda Chief Minister na Hugdokiba Health for All Scheme Asi Patsoi Kendra Gi Yumthong Kudingda Khangan Nabagi Matangda Chief Minister Health for All Scheme Awareness Program ama ngasi Sagol Bantera Kuraizam Lairap Community Hall da hudokre ISWC Khamnam Bajarna Nalamsang Club ka kutsam naduna ngasi dagi ahan ba oina hudokiba awareness program kam health checkup hudokpagi thorum aduda Kendra asigi MLA Sapam Kunjakisor Takyal Jila Parishad ki member NGB Molasu Saruk Yakhi health checkup hudokpa aduga mari lenyana MLA Sapam ke bana hakibada Prime Minister gi mikyang makhada Chief Minister na hudokliba scheme asi mamang dadi masigumba thorang asi bab na fawba saramde masigi mami ama fawba taramde yum da changlaga health checkup tawba darkar lairaga hospital da puba hidak langthak piba asigumba thorang asi pukning thogatningai ni hariba scheme asi ekhoi punna sahajok piminaduna khudong chaba asi longmina si haina phongdokhi ngasigi thoram aduda health ki official sing asa worker sing so saruk yakhi Manipur ki Chief Minister da Joint Action Committee against the land eviction process of the Waito Sangom Sangching area na lainga ki order matung ina thugai khraba yum singi miyoi masa gi lam atopa ama leijadaba ahal oiraba lairik tamzariba ana aye kaya yauriba amadi masa wai sangdabi kaya hauzik lilong hauraibi college girls amadi boys hostel amadi Alhas Amir Khan Land House da changjafam lauduna relief committee Waito Sangom Sangching area eviction victim families Thobal district kauba ama semduna apunba oina mafam asida punna mioi chamri tara taret lairi
Yamlaba miyoising asigi chana thakna bagi potlam sing walakpa ana ayek yaurakpa maramna aduki matik awaba mayok nare maram aduna lainga ki mapu oibiriba Chief Minister na awaba si yang biraga oithokpa yaba lambi sembiu haina JSC ki makaidagi fongdorakli JSC na White House sangom sangi awaba taraba singi mahut sintuna Manipur lainga ki mafamda demand kaya su tauki Ngarang numidang pung tararom taba matamda hangang police station ki manung chenba khabam maning lekai dalaiba pangaizam gozen sing kauba mioi amagi yumda sakang daba singna bom lang sinduna pokai hankri panbayai pangaizam gozen sing asi hauzik settlement department da director oina thau puriba misak amani ngarang ki thodok aduna yumgi pochai khara akai atoi nang banatna asok apandi ya hode haidi IZAR South Committee ang Makada Assam Rifles ki Modi Battalion na tha asagi kun mangada Manipur Police ka lanina Machi Subdivision da ngamkhay lana niyom gi wang mada lalon itik tawba sing ting bagi thabak sa thakre Police ka lanina ngamkhay gi area da sa thakiba operation aduda ngamkhay lana lalon itik tawba amadi lupa lak aniga lising ni fu marigi kani sing fakat pak ngamki Faraba polam sing adu makata na ain gi oiba thabak lokhat na ba Machi Police Station da khutsinakre haidi Aroy beda maru ebe pao omuk hana pizari. Assam ki Lakhipur district da ising ichaw mayok nariba singi damak Chief Minister N. Birena relief material amadi SDRF personnel sing lamtakre. Amadi Manipur ki mafam kaya dasu agnipat ki mayok da Congress na sinduna wakat mifam pamkre. Oni TV ki nung tilgi Manipuri pao midyang tabiri basingbu amukan akonzari.